Hollywood film gi matawgum car ama yum manungda sapu kan thogzilakpadagi angang ani lalam dawre. Hollywood film gi matawgum car amana yum manungda sapu kan yum gi phaklang phawdoklaga thogzilakpadagi phamungda tumduna leijaba angang ani gari na takpadagi lalam dawre. Thogdok asi ngasi nongalamdai pung 2 minute 30 rom taba matamda Lamphel Police Station gi manung chanba DC Complex ke mayok na badalaiba Naurem Thong Laisram laikai da thokibane. Car aduna yum phawdokna thogzilakliba yum madu Haikruzam Chetan apokpa laikhidraba tombigi ne soklaba ngang ani adu Chetan gi machanupi amaga machanupa amaga ni haire. Thogdok adu car aduna nungsiki mamang thaduna thoroklaga gari ani thomlaba matungda Haikruzam Chetan chahi hompugi yumgi phaklang phawdokna paisilakibani haire. Thogdok asigi matangda Chetan na hai yumda thogzilakliba car Jagorasi number thade. Car asina High Court lomdagi nungsitki mamang thaduna thauramlaga khamduna leijaba alto car ama thomlaba matung Activa amada amuk thomlamlaga aigi yum manungda sapu kana thogzilakpane. Maduda angang anina tumduna leriba phaklang aduga konana thogzilaklaga inkhibani haire. Car adubu thaurakhiba miyoy adu wangkhai mayum lairaktage Kaisam Bumik apokpa Kaisam Indrajit kawi haire. Bumik na phongdorakpada aihaka loina na lakhiba nupi macha ama miyoy kharana gari machada tanarakpadage nungsitkum yangna thorakpadagi control ngamhaudabadage laibak thiba thogdok adu thokibane. Thogdok asiga mari lainana car thorakpa Bhumika lakminaba nupi macha amade makhoibu tanarakpa miyoy sing aduna thorakpa Activa Lamphel Police Station na lokhotkre haire. Question paper leak oidanaba kupna senaviyu organization Tha asigi section manga amade taretagi haugadoriba class 10 amade 12 ki bosem amade kosem na lawba mahigi changyeng da maru oina oja OC natraga AOC singmesu mahigi changyeng asida yamna chumna thawai hakchang yauna hona bigani haibagi thajaba thamjare loinana bosem kosem gi authority na mamang da question paper leak oibagi thogdok kaya thokiba laikhre maramaduna chahi asida de adugumba thogdok thoktana bakupna section na senabi yuhaina Federal Student Organization Kanglaipak Fisoki Cherol amana appeal tawrakle. Cherol asina hai maram ama natraga maram amadage mahigi changyeng asibu yaithokpana chingba tawbidana basu Fisoki maikaidage amukasu nolukpaga loina na mahigi changyeng asida maipakpa oibira uhaina mahiroi singda yaipa paujel su pirakle. Exam manungda sumang lila sanaroi sumang lila council Lagliba class 10 amadi 12 exam gi yenglaga Manipur State Sumang Lila Council gi makhada laiba Lila Kanglup Singna Lila sanaba leplaga ni haina Sumang Lila Sanglel Palace Compound da pangthokpa pawgi mifam amada Manipur State Sumang Lila Council gi President M Purnimasi laimana phongdokre mahakna makhata na hai hana exam matam leptringaida Lila Barton launa khibasing exam loiraba matungda mathang manau naina tauba yanaba singane Sahi kudingi April 12 da mafam ahumda pangthoktuno lakpa Sumang Lila numit adusu Sumang Lila Sanglel Palace Compound Imphal da waina adumak pangthokane masida lamda masida lariba miyamna Sumang Lila bu nungsibibaga loina na artist singna hotnariba pumba pungning thogatpiyu haikhe wa khanaringaida lup 12 na thingbirakano council tha asigi section manga dagi pangthokadaba class 10 amadi 12 exam gi khallaga exam manungda Sumang Lila sanazaroi Loina na lakliba April 12 da ibo yaima Sumang Lila Sanglenda Sumang Lila numit function amaga loina na pangthokane matungda Sumang Lila Council ga khana nainadringai da lup 12 na Sumang Lila athingba thambirakanu haina MSSLC gi cherol amana khangalakle aroibada tabi diba pumnamakpu thagatchare